Meitei Huyen Langlon Shintam Shanglen Sajal Academy hainasu khangnariba UFO East Manipur Battalion Headquarters No. 4 Thoubal Khetri Laikai gi kunhumdoi Suba Raising Day gi Thouram ngasi Thoubal District ki Khetri Laikai da leiba Battalion asigi Shanglen da Pangthokkhre Universal Friendship Organization UFO na sinduna Pangthokhiba Thouram aduda Scholar in Social Science State and National Awardee Professor Dr. Kaisham Vaigachandra Meitei UFO gi Vice President Sana Parihal Live Vigil Manipur gi President Advocate Angomsa Araba amadi Senior Journalist Hemanta Kumar Ningombam na chingba saknairaba miyoi kayana Presidium Members sing oina sarukya ki Thouram ga mari lainana wangang laduna Senior Journalist Hemanta Kumar Ningombam na haikibada aikoina amato oina pulamlaga bungasi aikoina tariba awaba singasi tarakidra MLA mayamna pulamdaba nungsinaramdaba mayam asina ngasidi lamdam asida President rule thamhalle Center da lengak paihalle haireduna aikoi wakal tinasi pulap punna thabak tawminasi aikoi pun manatana atopa karigumba amata leite haiki ngasidi aikoi gi culture mangtharakle culture gi fambak ta yenghaidaba tawhaidaba kaya urakle culture da yaudaba thabak kaya chatharakle masi pumnamak asi aikoi gi apunmagi saktam amadi manaba lingjel sing mangnabagi machatni aikoi gi culture yokhatsi masina aikoi punsinba ngamgadawribani ngasi aikoi na iraiba ki damak lep liba asi culture asi lairambana ni haireduna culture yaudaba khunaya dudi manglabani haiki mahakna makhata na hai handaki lana sida aikoi awaba kaya nangba yaba nangle awaba maraka sida aikoi gi manada balingjel ima leibak nungsiba watpa mayam adu amatta oina punsin batamlasi haiki